mayam ngasi peruk kangsu yam hauba moong ama takjarake akhangbusu mayam yaramani ko perukse phuttabida hingna sumaina kangsu subase yam hawe kogi mangjaba phutlagana mahida mangjaba ko mahido tha'an thaye ado angang kaidi thau yadabanina khaena mangjai ko aduna haujo mahausu watle aduga koina sumaina phuttabida hingna tawbasina kannaba yam tin hele do kaisuju khadabani ko ngari ga thum morok se hana phajan to sanbirani aduga sumaina peruk siga hana bidoba peruk se phaja seng jam thoga soibidoini ko soibiraga ne phajana manthoga aduga mangal se akogi achotpa phutpado adudi hapigano kangna ngobiraga hapiro si ko tawje kyam haugi yengbiyo ko peruk kangsu haidora peruk singju haidora adum hainingba haiba yare ko adu kangsu do koina phutlaga tawbudu yam haukte mahau mangeba ado aina ngasai mangal yamangadrana kitang kha thambane do yamandre adu hapsanjare squaw mane ai ma'am haijai sine si totpagi khutse hamdok chade ko mayam na dum kangbira mani ai khutse chaka totla leksala sajare dum ado yongsak matam ne hojise yongsak se sina atekpadone atekpado hapjanjare aro bosu ngasai ina thawang tawraga soiraga thamjai ko ado loin hapakadoine yam hawa mathel ni ko ai nga thongba yen thongba kalakchade sina hawba ko hawjidine hai kande ma'am aduga tonin kok mara khara hapjanjare mane ma'am nuksibane tonin kok se koi peruk kangsu de am chana bane do mai tei tilau khara mo hapjale haude mandro ma'am yongne stabo haute haradine ai pesa thana ba yare ko ma'am phadigo mong jaisale duga tina hawre am hawre peruk ki kangsu totpagi manam do nambu namme haba totlingai sida साबदी लोइग्रामनि को मैम अदुबो वीडियो एडिट तौरिङाइ सिदा अमुसु tin kut yot khale haba dune मैमना kannaba mangdabida phutoga tawdabida yam hauna perukse sumaina manbiraga sengna samthokpiraga aduga sumaina taraga sum khajingjidi aina sum phajanaba na sum hapjanjare ko haujo hawita sengna phajabai wanga sunadana khajing amamanga chakhomamda ga hapoi ko hawdudi khajingje koina kaba maida hoi tawamda grong ngok thoga ne kangdum ngok thokpane bo